Akasbani Imphal Ngangbam Nganthoi na pau pazari ahanbada maruoiba pau Raija sida leiriba irang asiga mari lenana security force na tongan bajila singda combing operation chathaba hokre Shiv Sena Manipur Pradesh ki President M Tombina Delhi da Pradhan Mantri amadi Griha Mantri unaduna irang asigi matangda khanane nagani amadi Assam Rifles nataba atopa Central Force oina Raija sida thambina bataksilagani Rashtrapati Draupadi Murmu na hairi lakliba sahi taragi manungda Bharat asi malemgi khwaidagi sauba economy gi ahum suba mafamda laknabagi maikaida sangsilakle amasung Kendragi Sports Mantri Anurag Thakurna lakliba Asian Games ki sem sariba adung asi pangthokadoriba 100 Mission Olympic Cell gi mifamda yengsilagani Raija sida leiriba irang asiga mari lenana security force na tongan bajila singda combing operation chathaba hokre haiba combing operation asida police station singdagi namduna lawkhiba nongmoising amadi hingsa gi thodok singda chenaba mioising phagat kani hairi nakal amaromda hanana tampaki jila singkhakta da operation chathagani haina miyamna lawnaramba do aranbani combing operation singi jila singda su chathagani haina raija gi chief secretary Binit Joshi na phokseng dorakli Combing operation chathari bajila sing adudi Churachandpur Ferjol Tengnopal Chandel Kamjong Kangpokpi Kaksing Bisnupur Jiribam Imphal East amadi Imphal West ni Chief Secretary na thadorok pachero laman hai Raija sigi Armed Forces Special Powers Act 1985 lauthokraba police station singna konba mafam singda combing operation tawba matamda executive magistrate yaugani atopa ek asi chanariba mafam sing Churachandpur Ferjol Tengnopal Chandel amadi Kamjong jila singda operation chathabadasu executive magistrate sing adumak saruk yahangani haina serol aduna makhatari Shiv Sena Manipur Pradesh ki President M Tombina hairi haujik raija sida thokliba irang asi mitop na thokhanbani Griha Mantri Amit Shah lakpa matamdasu lalhauba sing asina nongmai kapa lepkhidaba mara lejadraba miyoi singi yummai thakibagi thawong sing asi Griha Mantri kai khumnadabani mangna hai ngasi Delhi da satuna Pradhan Mantri amadi Griha Mantri animak unaduna irang asigi matangda khanane nagani amadi Assam Rifles nataba atopa Central Force oina Raija sida thambina bataksilagani Sri Tombina hai handak thokliba irang asi Meitei singbu schedule tribe list ta chalhanbagi wathok kamari leina haliba si aranbani tasengbadi Raija Sarkar na paikhatpa war on drugs reserve forest ki area da lesinba sing takthokpana singba thorang singdagi khoisauna raba singna lana lamjingduna irang asi thokhanbani सरकार का करीगुम्बा यानदब पोलम खक यानना बहोनबा अदुमा पोतु तौददना बिलियन की मयुम ने हायना खल्लगा मरा लेसिदो मी की यम्मै थाबा अदगी बिलियन की ममाई उछलगा ममाई द खोंपाना कौबा मसी कनानो हायबा तारगदि पीडीएफ मसी प्योरली असोमदगी प्रॉक्सी वार अमा थादोइबा यामना पावर लेबा कंट्री हमना तौ पोलमने अदु लेबा पोसे होम मिनिस्टर द रेस्पेक्ट तौरोइबा मोइदि Manipur da Kanglup ki irang asina miyam gi punsida tha ama hena nena ta daba phibam amada leirakli irang asina maram oiduna lekai da kari oirakadagi haibagi mipaiba leibadagi ima ibel kaya marum lambi sorokta yareknari masida natana lanjena raklaba miyo kya relief camp sing da sangjapam lauduna mahusa gi punsida hanjinba ngamdana leiri makoi gi tungi punsi kari thoklagadagi haiba tamba ngamdaba phibam amada leiri irang asina maram oiduna Raija gi education vibhag na kalen suti tha asigi taramanga phawba thadokre masigi mathakta relief camp sing da leiriba angang singbu mahi masing tambibagi thabak chathari national highway sing da nongda tangai fadana changba polam sing pusilakpagi sang nembadagi potchai gi mamal hanadagi wangkhatle kaithel phambi ima singna sintha leptuna haujik thokliba irang asibu yaningdaba amadi lekhidraba singi maphamda ekai khumnaba utpagi khongjang ngasiga thana numit humni sure paudam ama Manipur tholiba irang asna miyangi mahouchagi punchida chauna akaiba pibada natana miyangi punchida neta daba phibam ama leirakpa tha ama henjilakle phibam asida maikai kayadigi irang asibu loisinba haibasi mipum khudimaki apambani
irang asina maram oiduna Manipur gi maru oiba kaithel sing hokhiba numit humni asi tingjinduna sintha lepri masida natana passenger puba gari kaya marom su gari semba lekhibadagi lambi sing ihang hangnare amaromda sarkarna irang laksinabani haiduna internet tingjinkhibadagi mahiroi yauna internet ki khudangda thabak churiba miyoi kya gi punsida chauna akaiba pire kanagumma kharana high court amadi supreme court wakalakpa phawba yaure internet athuba matamda hangan ba haibasi miyamgi apambani आकाशवाणी इम्फाल की पावगिदमक वहेंगबम राजेश थौबाल जिला की हेरोक्ता ngarang numidang masak khangdaba khulai paibasingna nongmaina kapada miyoi ama sire aikhoi gi thौबाल पावमी सोयबम बिनोइना पुलिस की पाव पल्ladun hai ngarang numidang pung 10 rom taba adwaida masak khangdaba miyoi kharana double barrel nongmaina kaplakpada miyoi ama sikhi thौदो दुगी matangda herok pulisna case ama lokhatuna thijinba hokre hairi Imphal East, Imphal West, Thौबाल, Bishnupur amasung Kaksing Jila singdang ngasi ayuk pung 5 dagi numidang wairam pung 5 phawba curfew komthokli adumoinamak Kaksing Jila gi manung chanba Serau Sugnu amadi Wapokpi gi oina di curfew komthokpa leite tabiriba pawase Akashvani Imphal dagi ni Rashtrapati Draupadi Murmu na hairi lakliba sahi 10 gi manungda Bharat asi malengi khwaidagi chawba economy gi ahum suba mafamda laknabagi maikaida sangsilakli Serbia gi konung Belgrade ta leba Bharat macha singna Rashtrapati bu okpagi thorom amada wafam asi mahangna phongdokhibani Rashtrapati nangasi Serbia gi Rashtrapati Alexander Vučić ka wari sanagani tungda Rashtrapati na Mount Awala da leba laikhidraba masakhang haudraba athoba singi khobamda laikatkani Rashtrapati gi khongsat asida loinariba leba asigi awang bathaki laloliti ki mihut kangbuga Serbia gi laloliti ki mihut kangbuga ngasi Belgrade ta unagani Mute Kangbu asida leba asigi marueba sember ahum Esocham CII amasung FICCI gi mihut kangbu sing saruk yari numit humni gi khongchata Srimati Murmu ngarang Serbia da thongkhibani Reserve Bank of India na saliba senba sahi asigi ani suba tha ani khudingi puthokpa policy ngasi lauthoklagani tha ani gi oina puthokpa policy gi matangda RBI gi monetary policy committee gi numit humni sathaba mifam haukiba lebak pokpa numitagi Mumbai da haukiba tha 19 gi matungda retail inflation gi sang chada manga gi makhada hantharaktuna 3.8 oirakpa matam asida RBI gi policy asi lauthokadabani Doordarshan amsung All India Radio gi saknairaba anchor Gitanjali Iyer ngarang New Delhi da masagi anaba amadagi leikhidre masagi sahi 63 sukre mangna leikhidabada Information and Broadcasting Mantri Anurag Singh Thakur na awaba phongdorakli Twitter da thagatpa warol amada Anurag Thakur na hai Gitanjali Iyer Doordarshan amadi All India Radio gi ahanba amasung afaba English ki anchor ama oiramkhi Kendra gi Civil Aviation Mantri Jyotiraditya Sindhya na hairi lakliba sahi manga asida Bharat ta airport heliport amasung water aerodrome chani dagina chani kun phawba sengbanaba pandam thamli mangna hai ingkumjali singni 19 13 da domestic passenger koti 3 romna aeroplane tonglamba adu haukiba sahi mapana sida koti 13 lakh yankhai hangatkhi Kendra gi Sports Mantri Anurag Thakur na lakliba Asian Games ki sem sariba dungasi pangthokadoriba 100 Mission Olympic Cell gi mifamda yengsilagani Asian Games asi sahi asigi September 12 dagi October 9 phawgi manungda China gi Hangzhou da pangthokani mifam aduda Indian Olympic Association gi Joint Secretary Kalyan Chaube amadi Athletics Federation of India gi President Adili Sumari Wala su sarugyagani mifam asida Mission Olympic Cell gi sangnaraba sanaroi sing Gagan Narang Anju Bobby George Monalisa Mehta amasung Baisung Bhutia na singba yaugani England gi Oval da sanaba World Cricket Test Championship ki final dangasi Australia na makhoi gi ahanba innings ki makha sanagani ngarang sanaba haukiba Bharat amasung Australia gi match aduda Australia na wicket ahum turaga run 3 lauki madugi mamang da Bharat na toss ngamduna hana bowling tauki Bharat team gi oina thangna na WTC gi final changba handaki asina anirak subani aroibada maroiba paw amuhana Raija sida lairiba irang asiga mari lenana security force na tongan bajila singda combing operation chathaba hokre Shiva Sena Manipur Pradesh ki President M Tombina Delhi da Pradhan Mantri amadi Griha Mantri unaduna irang asigi matangda khanane nagani amadi Assam Rifles na taba topa Central Force oina Raija sida thambina ba taksilagani Rashtrapati Draupadi Murmu na hairi
लाकलिबा सही तरागी मनुंगदा भारत असि मालेमगी ख्वाइदगी चाउबा इकोनॉमीगी अहुमसुबा मफमदा लाकनाबगी माइकैदा संगसिलकली अमसुंग केंद्र की स्पोर्ट्स मंत्री अनुराग ठाकुरना लाकलिबा एशियन गेम्स की सेम सारिबा दुंगसी पांगथोकदोरिबा 100 मिशन ओलंपिक सेल की मिफमदा यंगसिलगनी पाउ लोइजरे।